mayambo ahanba maktada heli maisnamna taramna okjabaga loinana khurumjari mayamda tahanjariba wari asigi maming mathong chadabi tilai khumbi leisabi wari asibu ibirakpana thoibi khuman wari asi mayam punna taminarase thaina mamangaida miga laiga samnaringai matamgi warini nganba kauba tilai khumbi yamna chuganba masak matau yamna phajaba pakhang ama leirami nganba mayamba amaga makhoi anitani makhoi imung asi khulle kai aduda khwaidagi ina khunba imung amani yamna ina kaira khullabasu nganbagi imungi miyoi pumnamak aduki matik chammi nganbana tilai khumbi chubagi chang asi aduki matik yamna chugali maming khakpanbada phawba tilai khumbi churami mamanaba singnasu adum hekta laknabi nganba nongma numidang wairam mama hangchit langba thorai mamanaba angauga loinana nganbagi marup angau pamel leichil amadi merazau makhoi anidi lairembi masak matau phajabi ama nungsinarami makhoi simaral mathum leiba macha masu ngaktani angauga nganbaga wari sa saduna lakminari jingyagi lambiduda angauna itaw punsi chupa pakhang nupi phangdaba haiba mingthol aduga loinana adum lelage hairo kaino haisiba ai yam angoiri hauji nungsinungolgi wakamta changdri loiridana tawriside chahi ani humgi matungdadi nungtigi champhuchagi hairani aduga angang oiri kaina kadomdagino khanghaude tunglomdagi amana hairai adushu tilai khumbi champhut onthorakpada makhoigi maru pamel oiduna lairami angauna as ngahakta hangchit langaga wakhal inghange tawbasida khatnaraknanaba thaba ama horokanu ko pamel thawa sadana hairai khanaba hoba nateda asengbodo haibewani yengo hauji akhoi ithau nganbase aikhoi ga se firoga se sudradi mai manakta changba ngambote unawana iseng sengba amaga haifet pairaga mangondaga paiba yapote hotpa dum hauradam kainu khangdi sakse hek nusiraktaba akhoi sibu tilai khumbi makondo ngaigri mang khalise ngasaidagi tumina taramba nganbana khumdai adu boinaro hakachabudu boinaraba ha kainu khangdi engonda noi myamna he tainarise मेरा जाऊगा लेचिल का सुचंग गई लेचिल ना कई नो स्वाइड अमु पुलप तासल ले मिशना अखोई ने दे सोमदे यौरक्ते हाइदना कया दा वाना ngainari bano is kari bizage haina no khawrang na ngai sibo lechil na no fe tawraka mangonda hairei isana ubi manu sibina moigi umang da banba haira mayam ama pirei ado chamina se agi dawbani da makhoi pulap lakminare ujaw magi makha da famduna chamina na bahaidana lakminare mafam adu yaurabada angauna is yade ko midi umangi lairembiga nushinabanina amta udriba haingak ne aidi chajaroi kaige angau tapna ikaibagi mawongda khomlai ho aikhoidi mi nupi oina nushinabanina noigi na mangda lena jabasu nongmata ngamdre ikaiye ngasai kai to mina lairamba mera jauna taning de kok jaw icam jamna nong phadok chamina basibo hayengdi akhoida nga thongba chase chak thanga ga pun chase ko angauna khonjel khara kalapna tawre tu amaso hainari ngada haya he dungaire nga gi lairembi ama koirabani na nangso mu yausilabani ne ho akhoidi ne maise thambam letre ikaibana lechil na mo hairei ithanda charasu pukpate hairagani ne ha angauga nganbaga du chap manana haidoini lechil na nganbada onsilaga hai yare nangmasu is imon mon khai aibu khoidau yam sagot halakanu ko natene ngasaidagi angauna ngangaga aingonda tainersina karige yare se haira se amta hauna jase nogi wado amta laktana langthokro mayamdo ngahak ti atopa wari saduna harau harau haira singdo chaminarami chaba loiraga angauna kaigino ba aingonda tainarise ihe kauramdene tawrise ho mayamna hainabada magi ngan ba haiba pakhang asina masa ipa phajaraga nupi amata su koide maga tinariba sing asina masa ithi thiradana lairembiga nusine haidana wawa lauri idawngan ba yamthuna nupi mo koisalo ko nang mera zauna natradine nupi koidri phawo tilai khumbi langsindoini akhoi myam changdana tilai khumbi do pairaga nasada suru suru naigadabani nangna nupi koidaba se akhoida mina thina ngangnai laichilna amuk pangsilai
Nahansu lau kumbi nupi singna khoibu kaya thina ngangnakre ha. Masak thigraba singsina nupi hana loi koire adu tawre ada tawre dan. Ado haisu haibani. Yam thuna nupi mo koiro. Natradi ne tilai khumbi nei sanjani. Namai namit amta khangdangai. Nganba masadu humangdum kang khalakle. Tilai khumbi haidana sumpan baduda. As noiste hinade. Migi machin mo kanana menba ngamdoino. Tarunu ngangni ngangjasan. Tinariba ingondagidi chintibi sing aduna hena luna lawre. Ay ngangam ori nupi ga koikiroi. Nang ay nongmata dadi pukminarin. Is yam oining bay waraba ngangse. Ngan ba hawgalakle. Haifet tingli yang liraga hayre. Ho chak chadi kay ayuk ne nuksinaba nupi laytri phawba angang ni ay chale. Kaino punna lakminaraga ay buhunto omge hayro. O ay khangdre ay tilak michure ay chale. Asumna hayram laga hannaga yenglamdaba makhay nganba makhawri mamay ado haifet holaga prap chatkre. Mamanaba aday aduna solhawi. As karam thoga ba koy tawsibo. Angaw na tapna. Yare no siyam habiro no. Maso haka chaning manati. Masagi chanadaba paknadaba khangleiraba tuda. Humanga kangbani ko tilai khumbi chuba siso. Nungairibra se hotana jakre. Laichal kaino makhangning singlakpa amaga loinana hairei. Itaw nganba se tilai khumbi chugandanaba hidak thisiro khomyam changdana. Yaine angawna leibu leigaro duba. Aigi sanawi amada hangadi leibusu yaye. Yare hanguranu akoina thokpa thise. Lairembine haidana kaisu nataba maram amagi su pangeta yetpase nungaite ikaije. Hoida adune akoina angamba mawangda hana thirese upai lektraba matamda hairese. Asumna waroi sintanakre makhoi su kuina leitre. Adu mayumda hanarakle. Somda nganba numidangdo chaka ningthi nungaina chadaba makhai magi famungda famlaga le. Tilai khumbi nei singani haiba wahai ado manakongda adum taduna leirame. As ai sumai sum famle di yare. Kanade ai tumba themge. Asumna khalaga namputa tumba themlage khanduna hiptakre. Nganbado mahaki masa sinba thongna achaw tilai khumbi mayam amana kathomdagino khangdana kakhalai. Madu ubada nganba masadu humang aroibidi kangi pungkatpa ma yaure. Makuna lauthoknaba hotnai adubu yade. Adum naplaga leirami. Tilai khumbi mayam aduna hakacharakadaba mayam adu mahak wa ngangbaga thoktre humang sumsum kankhalai. Madudagidi nganba wakhal mangduna takre. Nganba humangna punglubluptuna hawgalai pumnamak manglan oirami. Sor chaning tana holaga hairei. As siramnida hojikido mangoire. Aidi taiba ngoiraboi khaluredana. Amukasu saurabna. Khangani sidagidi. Hayengdagidi mitchina hek uba tilai khumbi pumnamak khompakna suru na khairaga hatki. Masakto upul onjipam. Asumna mathanda pukning phatharaga amuk tumthakre. Mathangi numitu nganba magi kada hiptuna leirami. Nungsanaga sabane ngaihak pothajari mapaldagi mama kabok leina kaurei. Ibungo atomba hainaw amunbase khara jaw laune nangbo tarabo. Hoima lae. Nganba mapanda prap thoraklaga hainong masung ahum mari lauraga charami. Chana mapada hangla itapna. Baba aikoi khulgi mi khara kumsi chahigi law loiraga langphaida chakani hai. Ado aisu yawruge. Aidi kemta khangde ko namada hang. Ima yabro aisu yawruge. Atomba ichana budi ichamchamna hairib imadi pamde. Moibu hantana khanbagi wadi nate. Nangi tilai khumbi khuchuduga chatlunuda. Nuksit khitang sitpaga upul khara paisalakpaga hekta hakachaba haurakpa nangna langphai aduda kamaina lairudoino. Yade chatkino. Hoine adusu chumine. Aduda aina khanbana lawloisilakpa matam ingthamtha oiragadi tilai khumbi matam natabanina sum kaisu tawroidrana lam koiba oina chatlusira haina tawbani. Mamana pakachana hairei. Kadaidagi Nayambana ne chatpa oirabadi phai. Nangdi tilai khumbi maming panba khaktada churibani. Yade ko atomba. Mapana mu makhata rei. Hoini atomba namana haisi aranbamta yaudi. Ichana lam koiba chatninglabasu langphai natrasu yam lemna phajana. Nangi lam thungphamgado phajana sil langdana khangna chanabada hangdaga ningthijana chatpa yaidana. Hoi baba sum lam hangdaga leibado nungai dau manba.
ꯈꯪꯅꯕ ꯃꯤꯒꯤꯗ ꯂꯩꯕꯗꯒꯤꯗꯤ ꯑꯇꯣꯝꯕ ꯌꯥꯗꯦꯀꯣ ꯂꯝ ꯍꯦꯟꯒꯅꯨ ꯍꯣꯏ ꯃꯤ ꯆꯠꯂꯔꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯩꯅꯧ ꯃꯁꯨꯡ 3-4ꯒ ꯑꯃꯨꯛ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯂꯒ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯁꯣꯝꯗ ꯃꯃꯥ ꯃꯄꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ ꯃꯄꯥꯅ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯊꯥꯒꯠꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯣꯏꯖꯔꯕꯁꯨ ꯑꯣꯟꯊꯣꯛꯅ ꯆꯝꯈ꯭ꯔꯦꯗ ꯍꯣ ꯇꯞꯅ ꯉꯥꯡꯕꯤꯌꯣ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯏꯀꯥꯏꯀꯣ ꯍꯣꯏ ꯇꯞꯅ ꯉꯥꯡꯖꯔꯒꯦ ꯑꯩ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯗꯕ ꯌꯥꯄꯣꯠꯇꯦ ꯁꯣꯝꯗ ꯉꯥꯟꯕꯗꯣ ꯍꯩꯅꯧ ꯃꯁꯨꯡ ꯑꯃ ꯂꯧꯔꯒ ꯌꯥꯝꯅ ꯇꯞꯅ ꯃꯍꯥꯎ ꯂꯧꯔꯒ ꯆꯥꯔꯝꯃꯤ ꯋꯥꯈꯜꯁꯨ ꯃꯆꯥ ꯃꯆꯥ ꯈꯜꯂꯝꯃꯤ ꯏꯃꯥꯟꯅꯕꯈꯩꯁꯦ ꯅꯨꯄꯤ ꯂꯣꯏꯅ ꯀꯣꯏꯅꯈ꯭ꯔꯦ ꯑꯩꯁꯨ ꯅꯨꯄꯤꯁꯦ ꯀꯣꯏꯅꯤꯡꯗꯕꯗꯤ ꯅꯠꯇꯦ ꯐꯪꯗꯕꯩꯅꯤ ꯃꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯏꯅ ꯏꯁꯥꯕꯤ ꯏꯁꯥꯅꯧ ꯍꯥꯏꯗꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔ ꯈꯪꯗꯦꯕ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯁꯛ ꯐꯖꯕ ꯑꯣꯏꯅ ꯈꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯛ ꯊꯤꯔꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯏꯪ ꯇꯞꯄꯤ ꯑꯣꯏꯅ ꯈꯟꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯂꯥꯏꯔꯕ ꯑꯣꯏꯅ ꯈꯟꯁꯤꯔꯥ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯕ ꯂꯣꯏꯔꯒ ꯌꯦꯡꯊꯣꯔꯛꯄꯗ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯗꯨꯗ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯆꯧꯕ ꯑꯃꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯩꯅꯗꯕꯒ ꯁꯥꯎꯅꯤꯡꯕꯒ ꯄꯨꯂꯞ ꯄꯨꯜꯂꯗꯨꯅ ꯉꯥꯟꯕꯅ ꯇꯤꯂꯥꯏꯈꯨꯝꯕꯤꯅꯤꯅꯦ ꯀꯗꯣꯝꯗꯒꯤꯅꯣꯅꯦ ꯁꯤꯕꯣ ꯍꯩꯅꯧ ꯃꯁꯨꯡ ꯑꯁꯨꯛ ꯐꯖꯕꯁꯤꯗ ꯈꯪꯅꯤꯅ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯀꯟꯊꯔꯒ ꯈꯣꯡꯄꯥꯛꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯏ ꯑꯣꯏꯃꯥ ꯁꯤꯔꯦ ꯈ꯭ꯋꯥꯡꯒ ꯂꯣꯏ ꯇꯦꯛꯑꯦ ꯀꯩꯅꯣ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯥꯟꯗꯦ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯁꯨꯝꯅ ꯏꯉꯛ ꯉꯛꯅ ꯂꯩꯔꯤꯉꯩꯗ ꯇꯤꯂꯥꯏꯈꯨꯝꯕꯤꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯛꯂꯦ ꯁꯤꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯕꯗ ꯇꯤꯂꯥꯏꯈꯨꯝꯕꯤꯗꯨ ꯃꯄꯣꯞ ꯑꯃꯠꯇ ꯀꯥꯏꯗꯅ ꯃꯇꯨ ꯃꯃꯥꯟ ꯈꯔꯗꯤ ꯏꯇꯨꯛ ꯇꯨꯛꯊꯈ꯭ꯔꯦ ꯉꯥꯟꯕꯅ ꯏꯉꯛ ꯉꯛꯅ ꯍꯧꯖꯤꯛꯐꯥꯎ ꯁꯤꯔꯝꯗ꯭ꯔꯤꯅꯦ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯐꯅ ꯀꯟꯅꯗꯤ ꯅꯦꯛꯈꯥꯏꯕꯗꯥꯏꯅꯦ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯕꯁꯤꯅ ꯑꯁꯨꯝꯅ ꯉꯥꯟꯕꯗꯣ ꯏꯉꯛ ꯉꯛꯅ ꯉꯥꯏꯍꯥꯛ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛꯇ ꯃꯥꯡꯈꯤ ꯎꯍꯧꯗ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯃꯨꯛ ꯑꯅꯤꯔꯛ ꯈꯣꯡꯄꯥꯛꯅ ꯅꯦꯠꯄꯗ ꯁꯨꯔꯨ ꯁꯨꯔꯨ ꯇꯣꯏꯕ ꯖꯤꯕꯁꯤꯕꯣ ꯐꯔꯦ ꯃꯊꯪꯗꯒꯤꯗꯤ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯝꯃꯒ ꯇꯛꯈꯥꯏꯕ ꯇꯥꯔꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯩꯁꯤꯕꯨ ꯌꯥꯝ ꯁꯣꯜꯂꯕ꯭ꯔꯥ ꯇꯧꯏꯁꯤꯕꯣ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯁꯤꯅꯅꯕ ꯍꯥꯠꯄ ꯉꯝꯗꯕ ꯉꯥꯟꯕ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯆꯔꯤ ꯁꯣꯝꯗꯗꯤ ꯉꯁꯥꯏꯒꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯉꯥꯎ ꯊꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯣꯟꯕ ꯑꯣꯏꯔꯝꯃꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥ ꯌꯥꯎꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯖꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯅꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯍꯥꯏꯕꯕꯨ ꯎꯃꯥꯏꯕꯤ ꯑꯃ ꯉꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯗꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯋꯥꯔꯤ ꯁꯥꯔꯤ ꯎꯃꯥꯏꯕꯤꯗ ꯑꯌꯣ ꯈ꯭ꯋꯥꯡꯒꯁꯦ ꯂꯣꯏ ꯇꯦꯛꯑꯦ ꯑꯁ ꯈꯣꯡꯄꯥꯛ ꯑꯆꯧꯕꯗꯨꯅ ꯅꯦꯠꯊꯔꯛꯄꯗ ꯑꯌꯣ ꯁꯤꯒꯦ ꯇꯧꯋꯦ ꯎꯃꯥꯏꯕꯤꯗꯨꯅ ꯇꯞꯅ ꯑꯁ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯅꯁꯥꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯇꯧꯅꯨ ꯍꯥꯏꯗꯅ ꯅꯇꯨ ꯅꯃꯥꯟ ꯏꯇꯦꯛ ꯇꯦꯛ ꯐꯖꯔꯦꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯇꯥ ꯅꯪꯁꯦ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯅꯥꯕ ꯆꯩꯅꯥꯗꯣ ꯍꯥꯏꯐꯦꯠ ꯁꯨꯒꯠꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯀꯝꯗꯧꯏ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯁꯛ ꯎꯗꯕ ꯃꯈꯩ ꯅꯦꯛꯈꯥꯏꯒꯦ ꯍꯥꯏꯈꯤꯕꯅꯤ ꯉꯁꯥꯏ ꯃꯥꯅ ꯇꯤꯂꯥꯏꯈꯨꯝꯕꯤ ꯍꯥꯠꯄ ꯉꯝꯗꯕꯒꯤ ꯃꯊꯥ ꯁꯥꯍꯧꯕꯗꯣ ꯉꯥꯟꯕꯒꯤ ꯉꯁꯥꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯇꯧ ꯇꯝꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯌꯥꯝ ꯁꯣꯜꯂꯕ꯭ꯔꯥ ꯇꯧꯏꯁꯤꯕꯣ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯃ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯗ꯭ꯔꯦ ꯑꯩꯌꯣ ꯅꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯆꯤꯟꯁꯦ ꯀꯥꯈꯠꯄ ꯌꯥꯗ꯭ꯔꯤꯕ ꯑꯌꯣ ꯐꯖꯅ ꯅꯦꯛꯈꯥꯏꯔꯦ ꯑꯩꯕꯨ ꯆꯤꯟꯁꯦ ꯐꯩꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯒ ꯉꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯍꯩꯃꯥ ꯏꯇꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯪꯁꯦ ꯁꯤ ꯑꯁꯣꯛꯄꯁꯤꯡꯗꯨ ꯀꯗꯥꯏꯅꯣ ꯑꯁꯨꯝꯅ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯅꯥ ꯃꯁꯤꯡ 2-3 ꯌꯥꯟꯁꯤꯟꯅꯕꯤꯔꯒ ꯇꯩꯁꯤꯟꯕꯤꯔꯝꯃꯤ ꯉꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇꯞꯅ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯁꯤꯐꯥꯎꯗ ꯃꯌꯥ ꯍꯤꯒꯠꯄ ꯊꯣꯛꯇꯦ ꯃꯁꯤꯗꯤꯕ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯐꯖꯅ ꯀꯦꯁꯟꯅꯕꯗ ꯉꯥꯟꯕꯅ ꯑꯗꯨꯝ ꯉꯥꯎꯔꯗꯕꯗꯣ ꯅꯪꯁꯤꯅ ꯀꯗꯣꯝꯗꯒꯤ ꯀꯣꯛꯅꯣ ꯇꯤꯟ ꯀꯥꯡ ꯑꯣꯏꯅ ꯑꯣꯜꯂꯒ ꯆꯠꯂꯨꯔꯤꯗꯨꯕꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥꯕꯁꯦ ꯈꯪꯗꯦꯗ ꯇꯥ ꯉꯥꯟꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯖꯩ ꯁꯨꯝ ꯂꯛꯅꯒꯦ ꯇꯧꯕꯅꯤ
mi oinaga olaga nusi kainaga haibado iyang yangi hainadeda adui saru sumaina matam kharadi tilai khombi onkhige aduga laknage magi asengba mawong matawdo pena yengeba umai bina noklaga as tangan ba kaina itai bema nangna uda kai haliba angangse ayam nokningak tore ko tilai khombi do ikaina noklaga khomlai adu oirasu hayengwai sum hainabi oikini aduna haujiktagi hauna sum tamibani nang khangpote makhoi mari pulap nokminnai ngagi lairembi aduna tapna hairai ho hayengkai matung manaudine tilai khombi olaga amuk hana chakhranu ko tilai khombi laisabina khomlai is kaidai no he adum chakani chenglo saktam ningthi zabadu uraga penjari bani chatta lakta yapote umangi lairembi aduna ihe aikoina haibadi aduna teme fazana miyoibagi saktam lauraga maga nushi wari sananaba hotnase haiba umai biga nga lairembiga na so hairai mane simakne khoina harise as talleme nushibagi magon hanthage dawi lona tumin aigi asengba saktam se khanghandana magi mataw yengjabaduna hena pamjaye aidi asumna mayamna hairiba wafam adu tilai khumbina yaba kauba leitre mathangi numitto nganba magi kada leiringaida mapandagi mama mapana irang langba tarami masigi tilai khumbisibu ngarangi durane kai chakre ngasaidagi aina koitan tanabasiso net pasupang phangde hera nangdadi hatki lemna tharu he kadai dong chakre nganbagi mapana hai mama kainu ne na janu basibo mathantara irang langi sibo amda changaga yengusine nangbo asumna mama mapa anido machanupagi kada changlaklami mamana atomba kaidorage nangbo karino irang langi dubo nganba sauna hotilai khumbi ama hatke tawba sungpang phangdaba adugi hatna batanaba ihe adugi oire cho nang mapanda leiru akoi thi horage ko baba ima ai hayengdagi labukta kumba yauduni yumda leibase tilai khumbi yamjoi adui saruk lekhom marakta timpha kangphei marakta oina leisaruge hayengwai ingtham thala kanda oina ai gyan tana leirageba asumna hairamlaga nganba mapanda prap thokre somdana nganbagi mapaga mamaga dukanna khadna hori mapana nangbu na janupagi ka ase ngasiga waiga taibidribrane pai tairedi khara phagum tawbadaini aikhoigi taiba taidaba magi ka asimadi soidanaba khara tairabadi phagadabani magi nupina mo hairai as karino aisibu ichagi karimata hotnadabudumai hanurabi khwang yadrabi aina ichagi ka se nongmata wai taidaba yawpote noi nupagi haunaba pangangda ngangbuto torokan ihe chumna sum hangbani kaidoragi nangba ho yare chumna hangbani haibesu khangi phaina hangi haibesu khangjari onthokpani da hanubi aina asukwana hotnari base singthanaba amata yaude mapasu majasu nungairo noi palo noi mapa mama na ngangba tabaduda nganbasu khatnaba khamtoke haiduna magi kada changlakpada tapna hanglai ima baba kaidongnorage ngangnari dubo nganbagi apokpido machanupada mo onsilai hai nangsuni tilai khumbisini hek naisilakani asumna hairamlaga mama du sauna mapanda thokre mapa macha adu sugyanmen itata de yingnaraga atum leihori somdana tilai khumbi leisabi du kanna chelakpagi sor thabet holaga leirame as sireda chelakpada mihungol itature tawise hanbire edana nangbu ngausana ba thabuk tu tawrunu kadorage as sigi khunungai sidi ko gyan taba noina di khangoi he ho na ton sumang do isingi chawtho e humang mayam duna aduru nana nungai ba haise umangi lairembiga ngagi lairembiga super prab lakle aduga haire itilai khumbida ita asomda noi tangan ba hoidadi loi hore imung do khatna bada muktoiba noi tangan ba do mama na su yam thina ngangbi hore yengba nungai ribra ba nangbu toidubo tilai khumbi leisabi do amuksu nungai raktre umai bina mu haire ho madine humang ta khaije na ba hotna ba adudane maduga yengbam da sangde asumna makhoi wari sanarami mathangi numitu nganba ayuk ngantana labuk chatkre machanupana chatkibadu yenglaga mapana mamada nupi icha se thagatpagi wadi nate maramdi moihe
ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯊꯕꯛ ꯁꯨꯖꯅꯤꯡꯉꯤ, ꯊꯕꯛ ꯁꯨꯖꯟꯒꯦ ꯍꯦꯛꯇ ꯍꯥꯏ꯫ ꯃꯣꯏꯒꯤ ꯃꯃꯥꯡꯗꯗꯤ ꯍꯥꯏꯕ ꯌꯥꯗꯦ, ꯐꯈ꯭ꯔꯦ ꯏꯆꯥꯁꯦ꯫ ꯍꯣ ꯑꯩꯅ ꯄꯣꯛꯄꯅꯤꯗꯅ ꯑꯗꯨꯕꯨꯗꯤ꯫ ꯃꯥꯅꯦ ꯑꯩꯅ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯈꯤꯗꯦꯀꯣ꯫ ꯃꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯇꯞꯅ꯫ ꯃꯌꯥꯝꯕꯕꯨꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯔꯤ꯫ ꯑꯇꯣꯝꯕꯁꯤꯅꯅꯦ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯒꯟꯕꯁꯤꯗ ꯌꯨꯝꯗꯒꯤ ꯊꯥꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯥꯏ ꯀꯔꯤꯅꯣꯅꯦꯍꯦ ꯂꯩꯖꯁꯅꯨꯅꯦ꯫ ꯁꯨ ꯅꯣꯝꯕ ꯍꯥꯏꯔꯛꯀꯜꯂꯤ, ꯐꯧ ꯆꯦꯡ ꯋꯥꯠꯄꯁꯨ ꯅꯠꯇꯦ꯫ ꯀꯨꯝ ꯑꯃꯒꯤ ꯀꯥꯔꯛꯂꯤꯕ ꯂꯧꯁꯥꯟꯁꯤꯡ ꯑꯁꯦ ꯑꯗꯨꯝ ꯄꯥꯟꯅꯔꯒ ꯂꯩꯁꯅꯨ꯫ ꯑꯇꯣꯝꯕꯁꯦ ꯃꯁꯥ ꯐꯠꯇꯦ, ꯃꯥꯗꯤ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯊꯝꯕꯤꯕ ꯅꯨꯡꯉꯥꯏꯇꯦ, ꯂꯩꯖꯔꯁꯅꯨ꯫ ꯃꯥꯁꯨ ꯃꯥꯒꯤ ꯑꯉꯝꯕ ꯆꯥꯡꯗꯗꯤ ꯍꯣꯠꯅꯖꯔꯤ꯫ ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣ ꯈꯪꯗꯦ ꯏꯆꯥ ꯇꯣꯝꯕꯁꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯆꯪꯂꯛꯏ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯉꯥꯟꯕꯒꯤ ꯑꯄꯣꯛꯄꯤꯅ, ꯍꯩꯃꯥ ꯕꯦꯝꯃ, ꯀꯅꯥ ꯀꯔꯤ ꯍꯪꯕꯅꯣ ꯏꯆꯥꯕꯣ? ꯏꯃꯥ, ꯑꯩꯁꯦ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ꯫ ꯏꯃꯥ ꯍꯣꯏ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯅꯅꯕ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕ ꯂꯥꯛꯆꯕꯅꯤ꯫ ꯂꯥꯎ ꯉꯥꯏꯍꯥꯛ ꯐꯝꯃꯨ ꯂꯥꯎ, ꯋꯥꯔꯤ ꯁꯥꯁꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ, ꯅꯨꯄꯥ, ꯊꯕꯛꯇꯤ ꯀꯥ ꯍꯦꯟꯅ ꯂꯩꯇ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯪꯁꯣꯟ ꯁꯣꯟꯕ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯀꯃꯥꯏ ꯍꯥꯏꯁꯤꯒꯦ? ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯂꯩꯇꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯍꯟꯈ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ ꯅꯪꯅ ꯑꯃꯨꯛ ꯍꯦꯛꯇ ꯐꯝꯃꯨ ꯂꯥꯎ ꯍꯥꯏꯗꯅ ꯍꯦꯛꯇ ꯀꯧꯁꯤꯜꯂꯤ ꯇꯧꯔꯤꯕ꯫ ꯃꯤꯕꯨ ꯀꯃꯥꯏꯅ ꯆꯠꯂꯨꯅ ꯍꯦꯛꯇ ꯇꯥꯟꯗꯣꯏꯅꯣ? ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯉꯥꯟꯕꯒꯤ ꯃꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯕꯦꯝꯃ, ꯂꯥꯎ ꯐꯝꯃꯨ ꯂꯥꯎ꯫ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯕ? ꯏꯃꯥ, ꯑꯩꯒꯤ ꯃꯤꯡ ꯊꯥꯕꯂꯩ ꯀꯧꯏ꯫ ꯑꯗꯣ ꯏꯃꯥ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏꯒ ꯂꯩꯔꯔꯣꯏꯗ꯭ꯔꯣ? ꯑꯩ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯊꯕꯛꯁꯦ ꯄꯥꯛꯅꯗꯤ ꯂꯩꯇꯕꯅꯤꯅꯦ꯫ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯁꯠ ꯂꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ, ꯃꯄꯥ, ꯑꯇꯣꯝꯕꯒꯤ ꯀꯥꯁꯦ ꯇꯣꯏꯅ ꯋꯥꯏ ꯇꯩꯔꯗꯤ ꯃꯥꯁꯨ ꯈꯔ ꯃꯕꯨꯛꯅꯤꯡ ꯏꯪꯉꯅꯤ꯫ ꯑꯩꯅꯁꯨ ꯋꯥꯔꯦ, ꯅꯣꯡꯃꯗ 3ꯂꯛ ꯀꯨꯝꯕ ꯋꯥꯏ ꯇꯩꯔꯕ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯗꯨꯁꯨ ꯇꯣꯏꯅ ꯁꯨꯕꯤꯔꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯕꯁꯦ ꯈꯔ ꯐꯕꯅꯤ꯫ ꯑꯩꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯁꯤꯗ ꯋꯥꯁꯜꯂꯛꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏꯅꯦ, ꯏꯕꯦꯝꯃ ꯑꯁꯤꯅ ꯐꯔꯅꯤ꯫ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯕꯨ ꯏꯆꯥꯅ ꯌꯥꯅꯤꯡꯗꯕ꯭ꯔꯣ? ꯏꯆꯥꯒꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤꯗ꯫ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯏꯃꯥ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯄꯤꯛꯄ ꯑꯃꯒ ꯑꯩꯈꯣꯏ ꯈꯛꯇꯪ ꯂꯩꯖꯕꯅꯤ꯫ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯐꯔꯦ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯣꯀꯣ ꯏꯕꯦꯝꯃ꯫ ꯁꯦ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ, ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯗꯅ ꯈꯜꯂꯨ꯫ ꯏꯆꯥꯒꯤꯁꯨ ꯑꯄꯥꯝꯕ ꯍꯥꯏꯌꯨ, ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯆꯦꯡ ꯄꯥꯝꯕ꯭ꯔꯥ, ꯏꯟꯁꯥꯡ ꯅꯥꯄꯤ ꯄꯥꯝꯕ꯭ꯔꯥ? ꯏꯃꯥ, ꯑꯩ ꯄꯥꯕꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯅꯆꯥꯗꯤ ꯄꯨꯡꯄꯦꯟ ꯄꯦꯟꯖꯔꯦ꯫ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯊꯥꯕꯂꯩꯕꯨ ꯏꯃꯨꯡꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯧꯕꯨꯛꯇꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ꯫ ꯂꯧ ꯁꯨꯅ ꯄꯥꯃꯦꯜꯅ, ꯏꯇꯥꯎ ꯉꯥꯟꯕꯁꯦ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯍꯩꯅꯗꯕꯒꯤ ꯇꯤꯟꯐꯥ ꯃꯔꯛꯇ ꯂꯣꯠꯄ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯇꯤꯟꯐꯥꯁꯦ ꯍꯩꯅꯗꯦꯍꯦ꯫ ꯂꯩꯆꯤꯜꯅ, ꯌꯥꯔꯦ ꯅꯣꯏ ꯋꯥꯔꯤꯗꯣ ꯇꯣꯛꯑꯣ, ꯑꯃꯨꯛ ꯈꯟꯅꯔꯛꯑꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯔꯁꯦ꯫ ꯑꯣ ꯄꯥꯝꯗꯦ, ꯑꯩꯅꯦ ꯏꯁꯥꯅ ꯑꯗꯨꯝ ꯊꯤꯖꯅꯤ꯫ ꯑꯣ ꯌꯥꯔꯦ, ꯈꯪꯖꯔꯦ, ꯊꯃꯣꯏꯅꯨꯡꯗꯗꯤ ꯄꯥꯝꯕꯅ ꯉꯥꯎꯔꯕꯗꯣ꯫ ꯂꯥꯏꯔꯦꯝꯕꯤꯒ ꯅꯨꯡꯁꯤꯅꯔꯕꯅꯤꯅ ꯃꯤꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯂꯣꯏꯅ ꯈꯪꯗꯣꯛꯄꯤꯔꯦꯅꯦ, ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯍꯥ? ꯃꯌꯥꯝꯗꯨ ꯅꯣꯛꯏ꯫ ꯁꯣꯝꯗꯁꯨ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯉꯥꯟꯕꯒꯤ ꯃꯌꯨꯝꯗ ꯆꯠꯄꯗꯨ ꯂꯩꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯗꯨ ꯋꯥꯊꯤ ꯉꯥꯡꯅꯔꯤ꯫ ꯏꯁ, ꯇꯧ ꯁꯥꯏꯁꯦ, ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝꯒ ꯂꯧꯔꯒ ꯆꯠꯂꯤꯁꯤꯕꯨ ꯅꯠꯇꯦꯁꯤꯕꯨ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ? ꯀꯗꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ? ꯉꯥꯟꯕꯅ ꯃꯔꯣꯜ ꯑꯃ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯒꯜꯂꯤꯗꯨꯒ ꯃꯥꯅ ꯇꯧꯔꯤꯁꯦ ꯁꯨꯛꯑꯣꯏ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ꯫ ꯈꯔ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯗꯅ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯂꯩꯔꯨꯕ ꯏꯃꯨꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯦ ꯍꯥꯏꯁꯦ, ꯃꯥꯕꯨ ꯂꯥꯏꯔꯦꯝꯕꯤꯅꯦ ꯍꯥꯏꯗꯅ ꯀꯔꯤ ꯃꯇꯤꯛ ꯃꯌꯥꯏꯕꯨ ꯌꯥꯎꯔꯤꯒꯦ? ꯃꯥꯒꯤ ꯍꯥꯏꯕꯨ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯑꯃꯨꯛ ꯑꯣꯟ, ꯃꯤ ꯑꯃꯨꯛ ꯑꯣꯟ, ꯁꯤ ꯃꯉꯥꯏꯔꯦ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯕꯨ꯫ ꯑꯩꯈꯣꯏꯗꯧꯅ ꯁꯅꯥ ꯂꯨꯄꯥ ꯇꯨꯡꯏꯟꯕꯁꯨ ꯅꯠꯇꯦ꯫ ꯃꯤꯠꯁꯦ ꯅꯥꯔꯦꯍꯦ ꯃꯥꯅ ꯇꯧꯔꯤ ꯊꯕꯛꯁꯤꯡꯁꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯄꯥꯝꯖꯕ ꯂꯩꯁꯅꯥꯒꯤ ꯃꯕꯨꯡ ꯋꯥꯠꯇ ꯄꯥꯗꯕ ꯀꯧꯕ ꯂꯥꯏꯔꯦꯝꯕꯅ, ꯅꯣꯏ ꯃꯌꯥꯝꯗꯤ ꯁ꯭ꯋꯥꯏꯗ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯂꯩꯔꯕꯣꯏꯔꯦ꯫ ꯑꯩꯅꯗꯤ ꯑꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯅꯠꯇꯦ,
ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯣꯏꯅ ꯆꯤꯛꯊꯅꯔꯝꯃꯤꯁꯤꯕꯣ? ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯑꯦ, ꯇꯤꯂꯥꯏꯈꯨꯝꯕꯤ ꯀꯩꯗꯧꯔꯕ? ꯂꯩꯁꯅꯥꯅ ꯍꯣ ꯇꯤꯂꯥꯏꯈꯨꯝꯕꯤꯗꯣ ꯉꯥꯟꯕ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯑꯃꯒꯤ ꯌꯨꯝꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯜꯂꯒ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯌꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯁꯥꯟꯅꯔꯝꯃꯤꯁꯦ꯫ ꯋꯥꯠꯇ ꯄꯥꯗꯕ ꯂꯥꯏꯔꯦꯝꯕꯅ ꯑꯦ ꯑꯩꯗꯤ ꯈꯪꯗꯦꯅꯦ, ꯃꯥꯗꯤ ꯑꯩꯒꯤ ꯑꯣꯏꯒꯗꯕꯅꯤ, ꯅꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅꯅꯕ ꯌꯥꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯦ ꯅꯪꯗꯤ ꯅꯨꯄꯤ 6 ꯂꯩꯔꯤꯗꯨꯗꯤ? ꯂꯥꯏꯔꯦꯝꯕꯤ ꯂꯩꯁꯅꯥꯅ ꯃꯕꯨꯡꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯁ ꯀꯩꯅꯣ, ꯍꯣ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ 100ꯒꯤ ꯃꯄꯨꯅꯤ, 6ꯇꯨꯗꯤꯅꯦ ꯃꯁꯤꯡ ꯊꯤꯕꯗ ꯐꯠꯇꯤ 7 ꯁꯨꯍꯟꯗꯣꯏꯅꯤ꯫ ꯑꯇꯣꯞꯄ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯍꯣꯏꯅꯦ ꯌꯥꯅꯕꯕꯨꯗꯤ ꯑꯩꯈꯣꯏ ꯁꯤꯟꯒꯦꯅꯦ, ꯑꯗꯣ ꯀꯩ ꯄꯤꯗꯣꯏꯅꯣ ꯑꯋꯥꯃꯜ? ꯋꯥꯠꯇ ꯄꯥꯗꯕ ꯂꯥꯏꯔꯦꯝꯕꯅ ꯅꯣꯏꯅ ꯑꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯍꯥꯏꯌꯨꯅꯦ, ꯑꯩ ꯂꯣꯏ ꯄꯤꯅꯤ꯫ ꯋꯥꯠꯇ ꯄꯥꯗꯕꯅꯤ ꯑꯩꯁꯤ ꯈꯪꯉꯕ? ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯋꯥꯠꯇ ꯄꯥꯗꯕ ꯂꯥꯏꯔꯦꯝꯕꯅ ꯍꯦꯛ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯗꯨ ꯉꯥꯟꯕ ꯈꯣꯏꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯋꯥꯠꯇ ꯄꯥꯗꯕ ꯂꯥꯏꯔꯦꯝꯕꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯏꯈꯣ, ꯀꯗꯥꯏ ꯆꯠꯂꯨꯏ? ꯇꯤꯂꯥꯏꯈꯨꯝꯕꯤ ꯂꯩꯁꯥꯕꯤꯗꯣ ꯑꯍꯥꯟꯕꯗ ꯈꯨꯝꯗꯦ꯫ ꯑꯦ ꯑꯩꯅ ꯍꯪꯉꯤꯁꯤ ꯅꯪꯉꯣꯟꯗꯅꯤ, ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯇꯤꯂꯥꯏꯈꯨꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯨ ꯁꯛ ꯇꯥꯈꯠꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯏ, ꯀꯩꯗꯧꯔꯒꯦ? ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯋꯥꯠꯇ ꯄꯥꯗꯕ ꯂꯥꯏꯔꯦꯝꯕꯅ ꯁꯥꯎꯅ ꯍꯩꯄꯦꯠꯇꯋꯥ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯅꯨ, ꯅꯪꯗꯤꯅꯦ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯦ ꯅꯪꯒꯤ ꯑꯣꯏꯕꯤ 6 ꯂꯩꯔꯃꯛꯇꯗ? ꯏꯁ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ꯫ ꯏꯁ ꯇꯨ ꯌꯥꯝ ꯊꯤꯕ ꯃꯥꯅꯁꯨ ꯑꯩꯕꯨ ꯑꯃꯨꯛ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯝꯃꯤꯕ ꯁꯛꯇꯥꯁꯤꯒ, ꯑꯂꯨ ꯊꯥꯡꯁꯣꯏ ꯍꯦꯛ ꯃꯥꯜꯂꯗꯅ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯤꯍꯦ꯫ ꯎꯃꯥꯏꯕꯤꯅ ꯑꯦ ꯀꯩꯅꯣ ꯅꯣꯏꯒꯤ ꯇꯥꯗ ꯉꯥꯟꯕꯅ ꯑꯃꯨꯛ ꯈꯣꯡꯄꯥꯛꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯛꯑꯕꯣ? ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯅ ꯁꯥꯎꯅ ꯇꯥꯅꯤꯡꯗꯦꯍꯦ, ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ꯫ ꯎꯃꯥꯏꯕꯤꯅ ꯅꯣꯛꯂꯒ ꯍꯩꯃꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯤ ꯏꯇꯥ ꯏꯕꯦꯝꯃꯅ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯑꯩꯗꯤ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ? ꯁꯥꯎꯕꯩ ꯃꯔꯝꯗꯣ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣꯕ? ꯍꯣ ꯑꯁꯤꯒꯤ ꯇꯨ ꯌꯥꯝ ꯊꯤꯕꯁꯤꯅ ꯑꯩꯁꯦ ꯃꯥꯒꯤ ꯑꯣꯏꯅꯤꯌꯦ, ꯁꯛꯇꯥꯁꯤꯒ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯄꯦꯟ ꯄꯦꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯆꯠꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯉꯥꯟꯕ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯂꯒ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯑꯇꯣꯝꯕ ꯁꯤꯂꯥꯡꯕ ꯂꯥꯛꯂꯤꯕꯤ ꯏꯕꯦꯝꯃꯁꯦ ꯈꯔ ꯀꯧꯕꯤꯌꯨꯅꯦ, ꯅꯪꯅ ꯊꯩꯗꯅ ꯆꯠꯂꯤꯗꯨꯕꯣ ꯃꯤꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯅꯦ꯫ ꯅꯪꯒꯤ ꯀꯥꯗꯣ ꯃꯥꯅꯅꯦ ꯅꯣꯡꯃꯗ 3ꯂꯛ ꯋꯥꯏ ꯇꯩꯔꯤꯗꯣ, ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯀꯥꯗꯣ ꯇꯤꯂꯥꯏꯈꯨꯝꯕꯤꯗꯤ ꯈꯔ ꯐꯔꯝꯃꯅꯤꯗ꯫ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯃꯥꯅ ꯍꯥꯏꯔꯤꯁꯤ ꯁꯤꯃꯛꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯨ, ꯏꯆꯝ ꯆꯝꯅ ꯅꯆꯟꯅꯨꯄꯤ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯅ ꯀꯧꯅꯕꯤꯌꯨ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯡꯉꯣꯜ ꯌꯥꯎꯕꯁꯨ ꯅꯠꯇꯦꯗꯣ, ꯃꯔꯥꯏꯕꯛꯁꯨ ꯊꯤꯔꯤꯅꯦ ꯑꯉꯥꯡꯁꯦ꯫ ꯏꯃꯥ ꯊꯩꯔꯒ ꯆꯠꯄꯒꯤꯗꯤ ꯅꯠꯇꯦꯗ, ꯃꯇꯝꯗꯣ ꯐꯔꯛ ꯇꯥꯕꯩꯅꯤ, ꯃꯥꯁꯨ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ, ꯅꯨꯃꯤꯠ 4ꯅꯤꯃꯨꯛꯇ ꯉꯥꯏꯔꯤꯁꯤꯕꯨ ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯊꯥꯕꯜꯂꯩ ꯀꯧꯕꯅꯤ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕꯁꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤ, ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯗꯅ꯫ ꯑꯌꯥꯝꯕꯗꯤ ꯅꯪꯒꯤ ꯈꯜꯂꯒꯅꯤ ꯃꯥꯕꯨ ꯊꯝꯂꯤꯕꯁꯦ, ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕꯒꯤ ꯃꯄꯥꯗꯣ ꯌꯨꯝꯊꯪꯅꯕꯒꯤꯗ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯏꯃꯨꯡꯗ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯕ ꯃꯇꯣꯝꯇ ꯍꯩ ꯆꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯍꯩ ꯆꯥꯔꯕ ꯃꯇꯨꯡꯗ ꯍꯩ ꯆꯥꯕꯒꯤ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯨꯔꯗꯨꯅ ꯀꯣꯟ ꯐꯦꯡꯐꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯕꯜꯂꯩꯗꯤ ꯀꯣꯟ ꯐꯦꯡꯕ ꯆꯥꯝꯕ ꯂꯣꯏꯔꯦ꯫ ꯉꯥꯟꯕꯅ ꯁꯠ ꯍꯩ ꯆꯥꯕꯒꯤ ꯄꯥꯇ꯭ꯔꯗꯨ ꯐꯦꯡꯗꯣꯔꯛꯄ ꯑꯗꯨꯗ ꯏꯕꯨꯡ ꯑꯩ ꯐꯦꯡꯒꯦ, ꯁꯣꯝꯗ ꯄꯤꯕꯤꯔꯛꯑꯣ꯫ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, ꯌꯥꯔꯦꯗ ꯁꯤꯃꯈꯛꯄꯨ ꯑꯩ ꯐꯦꯡꯉꯒꯦ, ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡꯗꯨꯕꯨ ꯊꯥꯕꯜꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯇꯤꯂꯥꯏꯈꯨꯝꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯅꯤ꯫ ꯑꯣ ꯏꯆꯜꯗꯤ ꯋꯥꯏ ꯇꯩꯕ ꯌꯥꯝ ꯍꯩ, ꯌꯥꯝ ꯅꯥꯜꯂꯤ, ꯌꯥꯝ ꯐꯖꯩ꯫ ꯇꯤꯂꯥꯏꯈꯨꯝꯕꯤ ꯆꯨꯒꯟꯕ ꯑꯩꯒꯤ ꯌꯨꯝꯗ ꯁꯤꯂꯥꯡꯕꯅꯤꯅ ꯈꯔꯗꯤ ꯋꯥꯔꯦ, ꯏꯆꯜꯁꯦ ꯅꯣꯡꯃꯗ 3ꯂꯛ ꯋꯥꯏ ꯍꯦꯛ ꯇꯩꯍꯜꯂꯦ꯫ ꯋꯥꯗꯦꯗ꯫ ꯉꯥꯟꯕꯗꯤ ꯃꯥꯒꯤ ꯄꯥꯇ꯭ꯔꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯗꯨꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯒ ꯂꯩꯍꯧꯔꯦ꯫ ꯑꯁ ꯀꯩꯅꯣ ꯈꯨꯂꯦꯝ ꯑꯃ, ꯃꯤꯍꯨꯟꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ, ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔꯦꯕ꯫ ꯑꯁ ꯉꯥꯎꯔꯦꯗ, ꯉꯥꯟꯕꯁꯦ ꯀꯌꯥꯗ ꯆꯤꯡꯂꯤꯃꯤ, ꯏꯆꯜ ꯀꯥꯏꯅ ꯀꯧꯔꯛꯄꯗꯨꯗꯤ꯫ ꯌꯥꯔꯦ ꯊꯃꯣꯏꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯠꯂꯦ, ꯑꯩꯅ ꯍꯥꯡꯈꯩ ꯋꯥꯏ ꯇꯩꯖꯔꯨꯕꯒꯤ ꯑꯋꯥꯃꯜ ꯐꯪꯖꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯗꯣ ꯍꯔꯥꯎꯕꯅꯁꯨ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯖꯗ꯭ꯔꯦ꯫ ꯑꯁꯨꯝꯅ
ꯅꯨꯡꯇꯤꯒꯤ ꯉꯥꯟꯕꯅ ꯏꯆꯝ ꯆꯝꯕ ꯋꯥꯍꯩ ꯑꯃ ꯑꯅꯤꯈꯛ ꯁꯥꯔꯝꯕ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯗꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯁꯣꯝꯗ ꯋꯥꯠꯇ ꯄꯥꯗꯕ ꯂꯥꯏꯔꯦꯝꯕꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯒꯨꯝ ꯃꯈꯩ ꯉꯥꯡꯂꯤ ꯁꯥꯎꯅ, "ꯃꯁꯤꯒꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯍꯥꯏꯁꯦ, ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ꯫ ꯅꯨꯡꯇꯤꯒꯤꯅꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯜꯂꯛꯑꯗꯅ ꯈꯪꯅꯤꯗꯅ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯔꯣꯏ꯫ ꯂꯟ ꯊꯨꯝꯒꯤ ꯃꯕꯨꯡꯉꯣ ꯑꯩꯉꯣꯟꯗꯕꯨ ꯂꯩꯌꯨ ꯌꯥꯗꯦꯅꯦ." ꯋꯥꯠꯇ ꯄꯥꯗꯕ ꯂꯥꯏꯔꯦꯝꯕꯗꯨ ꯈꯣꯏꯗꯧ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯉꯥꯟꯕ ꯂꯧ ꯀꯥꯔꯛꯄꯗ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯅ ꯂꯥꯞꯅ ꯍꯟꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯁꯨꯝ ꯆꯠꯂꯤꯉꯩ ꯑꯗꯨꯗ ꯑꯉꯧꯅ, "ꯑꯦ, ꯑꯥꯗ ꯃꯃꯤ ꯁꯥꯃꯤ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯁꯤꯔꯣ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯁꯤꯕꯣ? ꯑꯁꯤꯗꯤ ꯂꯥꯞꯃꯟꯈ꯭ꯔꯦꯗ, ꯑꯁ꯭ꯋꯥꯏꯗ ꯈꯔ ꯑꯅꯛꯄꯗ ꯂꯩꯔꯝꯕ ꯃꯣꯏꯅ ꯌꯦꯡꯉꯣ." "ꯑꯁ, ꯑꯝꯇ ꯉꯥꯏꯈꯣ, ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥ ꯉꯥꯡꯉꯤꯁꯦ, ꯑꯁꯤꯅꯤ ꯑꯩꯅ ꯌꯦꯡꯉꯤꯁꯦ." ꯂꯩꯆꯤꯜꯅ, "ꯏꯁ, ꯑꯩꯈꯣꯏꯗꯒꯗꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯝꯇ ꯂꯩꯔꯦ ꯀꯥꯏꯅ ꯅꯣꯡꯃꯇ ꯋꯥꯔꯤ ꯇꯧꯗꯦ. ꯑꯗꯨꯒ ꯈꯝꯕꯟꯕꯒꯤ ꯆꯥꯡꯗꯤ ꯂꯣꯏꯔꯦ, ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ, ꯂꯣꯏꯔꯦꯍꯦ ꯏꯇꯥꯎ. ꯅꯕꯨꯛꯇꯤ ꯐꯖꯅ ꯐꯠꯇꯕꯖꯥꯠꯅꯤ." ꯄꯥꯃꯦꯜꯅ ꯅꯣꯛꯂꯒ, "ꯑꯩꯈꯣꯏꯗꯤ ꯄꯨꯛ ꯐꯠꯇꯕ ꯃꯤꯗꯤꯅꯦ ꯇꯤꯟꯅꯕ ꯇꯜꯂꯦ. ꯑꯩ ꯄ꯭ꯔꯞ ꯑꯝꯇ ꯆꯠꯈ꯭ꯔꯒꯦ." "ꯑꯁ, ꯅꯣꯏꯁꯤꯗꯤꯕ, ꯑꯩꯈꯣꯏꯗ ꯁꯤꯜꯂꯪꯕ ꯂꯥꯛꯄ ꯑꯉꯥꯡꯗꯨꯅꯤꯅꯦ. ꯅꯣꯏꯁꯨ ꯄꯉꯥꯡꯗ ꯉꯥꯡ, ꯅꯨꯡꯁꯤꯅꯕ ꯅꯠꯇꯦꯃꯤ." "ꯑꯦ, ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ ꯀꯩꯒꯤ? ꯌꯥꯔꯦ, ꯃꯤ ꯃꯣꯏꯒꯤ ꯊꯥꯡꯂꯦꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕ ꯑꯣꯏꯔꯝꯅꯤ." "ꯃꯣꯏ ꯃꯧꯁꯦ ꯃꯥꯟꯗꯦ. ꯃꯥꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯔꯤꯉꯩ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯇꯦ ꯍꯥꯏꯕꯅꯤ. ꯅꯣꯏ ꯆꯠꯀꯦꯁꯨ ꯆꯠꯂꯝꯃꯣ, ꯑꯩ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ "ꯑꯦ, ꯆꯥꯅꯅꯒ ꯆꯠꯈꯤꯅꯦ ꯃꯁꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ." ꯉꯥꯟꯕꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯈꯤꯕꯗꯨ ꯇꯥꯍꯧꯏ꯫ "ꯅꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ? ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯕꯅ ꯇꯞꯅ, "ꯏꯆꯜ, ꯂꯥꯛꯑꯣ, ꯅꯣꯏꯒꯤ ꯈꯨꯜ ꯐꯥꯎꯕ ꯑꯩ ꯊꯤꯟꯒꯦ. ꯀꯌꯥꯝ ꯂꯥꯞꯀꯦ ꯅꯣꯏ ꯌꯨꯝꯁꯦ?" "ꯌꯥꯝ ꯂꯥꯞꯇꯦꯗ." "ꯑꯣ, ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ? ꯅꯣꯏ ꯈꯨꯜꯗꯩꯔꯣ? ꯏꯆꯜꯒꯤ ꯊꯥꯡꯂꯦꯟ ꯃꯥꯟꯖꯔꯣ ꯅꯠꯇ꯭ꯔꯒ?" ꯇꯤꯂꯥꯏꯈꯨꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯇꯞꯅ, "ꯑꯩꯈꯣꯏ ꯈꯨꯜꯗꯒꯤꯅꯤ. ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦꯗ." "ꯐꯔꯦ, ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯏꯆꯜꯁꯦ ꯑꯩꯅ ꯑꯣꯏꯅ ꯍꯦꯛ ꯊꯤꯟꯕꯤꯕ ꯇꯥꯔꯦ." ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯇꯤꯂꯥꯏꯈꯨꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯤꯠꯐꯝ ꯍꯣꯡꯗꯕ ꯃꯈꯩ ꯉꯥꯟꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕꯗꯨ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯎꯏ, ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯅ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯖꯔꯤ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯥꯁꯨ ꯀꯩꯁꯨ ꯊꯣꯏꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝ ꯈꯔ ꯆꯠꯂꯒ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯅ, "ꯏꯕꯨꯡ, ꯇꯨ, ꯑꯥꯗꯒꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯅꯤ. ꯌꯥꯔꯅꯤ, ꯁꯤꯗꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ." "ꯍꯣꯏ, ꯆꯪꯉꯨ." ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯗꯨ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯊꯣꯛꯄ ꯐꯥꯎꯕꯗ ꯉꯥꯟꯕ ꯉꯁꯥꯏꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯍꯩꯃꯥ, ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩ ꯌꯨꯝꯁꯤꯗ ꯆꯪꯕ ꯁꯥꯁꯤꯟꯅꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ." ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯌꯦꯡꯕꯗ ꯉꯥꯟꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯟꯕꯗ ꯉꯥꯎꯖꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯪꯉꯒ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯎꯃꯥꯏꯕꯤ, ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯉꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯅ, "ꯑꯁ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯏꯇꯥ, ꯍꯣꯏ ꯏꯇꯥ." ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯋꯥꯈꯜ ꯂꯥꯛꯏ꯫ "ꯍꯩꯃꯥ, ꯅꯣꯏ ꯃꯌꯥꯝ ꯀꯌꯥꯝ ꯀꯨꯏꯔꯒꯦ?" ꯎꯃꯥꯏꯕꯤꯅ, "ꯍꯣ, ꯀꯨꯏꯔꯦ. ꯅꯪꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯪꯕ ꯍꯧꯕꯗꯣ ꯑꯗꯨꯗꯩ ꯂꯥꯛꯏꯅꯦ." "ꯑꯁ ꯏꯇꯥ, ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯥꯎꯔꯤ. ꯇꯥꯉꯥꯟꯕꯁꯦ ꯑꯩ ꯌꯥꯝ ꯉꯥꯎꯖꯩꯗ. ꯑꯩꯒꯤ ꯊꯥꯡꯂꯦꯟ ꯃꯥꯟꯖꯁꯨ, ꯏꯇꯥ ꯉꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯥꯟꯖꯒꯁꯨ, ꯅꯣꯏ ꯇꯥꯉꯥꯟꯕꯒꯁꯨ ꯂꯨꯅ ꯇꯤꯟꯅꯕꯅꯤ. ꯑꯗꯣ ꯃꯣꯏꯗ ꯅꯤꯡꯊꯤꯖꯅ ꯍꯥꯏꯔꯒ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯦ ꯍꯥꯏꯔꯁꯤꯔꯣ?" "ꯑꯦ, ꯅꯠꯇꯦ, ꯃꯗꯨ ꯌꯥꯗꯦ ꯏꯇꯥ. ꯍꯥꯏꯕ ꯌꯥꯗꯦ." "ꯑꯦ, ꯀꯩꯒꯤꯅꯣ?" "ꯃꯔꯝꯗꯤ ꯀꯣꯟꯅ ꯍꯥꯏꯒꯦ." ꯁꯣꯝꯗ ꯋꯥꯠꯇ ꯄꯥꯗꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯆꯟꯅꯨꯄꯤ ꯂꯩꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯆꯟꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ, "ꯅꯪꯕꯨ ꯅꯁꯛ ꯍꯥꯏꯔꯤ ꯊꯤꯕ ꯅꯠꯇꯦ. ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯨ ꯍꯧꯖꯤꯛꯐꯥꯎ? ꯉꯥꯟꯕ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯅꯪꯅꯁꯨ ꯌꯥꯝ ꯄꯥꯝꯖꯗꯥꯏ. ꯇꯤꯂꯥꯏꯈꯨꯝꯕꯤꯒꯤ ꯃꯐꯝꯗꯒꯤ ꯉꯥꯟꯕꯁꯦ ꯅꯪ ꯃꯨꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯣ?" "ꯑꯦ, ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯤꯁꯤꯅ? ꯑꯩꯈꯣꯏ ꯇꯥꯗ ꯁꯛ ꯐꯖꯕꯗꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯁꯦ ꯀꯣꯛ ꯐꯥꯔꯒ ꯇꯔꯦꯠꯁꯨꯕꯤ ꯑꯣꯏꯍꯟꯕ ꯉꯝꯗ꯭ꯔꯕꯣ?" "ꯈꯨꯝꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯅꯆꯤꯟꯁꯦ. ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ." ꯂꯩꯁꯅꯥ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯉꯥꯟꯕꯅ ꯃꯔꯣꯜ ꯑꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯈꯠꯂꯛꯄꯅꯤ. ꯇꯤꯂꯥꯏꯈꯨꯝꯕꯤꯅ ꯃꯔꯣꯜ ꯑꯃ ꯅꯞꯁꯤꯜꯂꯛꯄꯅꯤ."
ꯑꯩꯅ ꯁꯣꯝꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯏ ꯁꯤꯗꯤ ꯀꯅꯥꯝꯇꯅ ꯎꯕꯣꯗꯦ ꯏꯕꯨꯡ ꯑꯃ ꯂꯩ ꯀꯥꯏꯅ ꯀꯩꯝꯇꯁꯨ ꯀꯥꯟꯅꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯟꯕꯅ ꯇꯤꯂꯥꯏꯈꯨꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯑꯗꯨꯝ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ ꯅꯣꯡꯃꯁꯨ ꯉꯥꯟꯕꯅ ꯏꯆꯜꯁꯦ ꯑꯩꯅ ꯍꯦꯛ ꯌꯨꯝꯗ ꯊꯤꯟꯕꯤꯕꯁꯤꯗ ꯏꯆꯜꯕꯨ ꯉꯥꯎꯖꯕ ꯄꯥꯈꯪꯁꯤꯡ ꯂꯩꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯊꯃꯣꯏ ꯀꯥꯏꯕ ꯌꯥꯎꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦꯗ ꯑꯗꯨꯒꯨꯝꯕ ꯄꯥꯈꯪꯒꯗꯤ ꯑꯝꯇ ꯂꯩꯄꯣꯠꯇꯦꯗ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯃꯗꯤ ꯂꯩ ꯑꯗꯨ ꯃꯉꯥꯏ ꯑꯦ ꯑꯗꯨꯗꯤ ꯃꯥꯅꯗꯤ ꯁꯥꯎꯔꯣꯏꯗ꯭ꯔꯣ ꯁꯥꯎꯔꯣꯏ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯃꯥꯗꯤ ꯌꯥꯝ ꯃꯕꯨꯛ ꯐꯕꯅꯤ ꯏꯆꯝ ꯆꯝꯕ ꯃꯤꯅꯤ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏꯅꯦ ꯁꯦ ꯉꯁꯥꯏ ꯂꯧꯕꯨꯛꯇꯅꯦ ꯍꯩꯊꯥ ꯄꯣꯊꯥ ꯌꯦꯜꯂꯛꯄꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝꯅꯤ ꯁꯤ ꯆꯥꯎ ꯇꯤꯂꯥꯏꯈꯨꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯉꯥꯟꯕꯗ ꯃꯤꯠꯐꯝ ꯍꯣꯡꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯈꯜꯗꯁꯨ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ ꯏꯕꯨꯡ ꯅꯪꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯦꯝꯕ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯎꯖꯕꯁꯤꯕꯣ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ 이해 짜오 하려가 나자가 레콤바 아마니 칸바기 두고짜이라 나티 이봉 아이 와칼 아마숨 칸바 아두기니 가다이 비로 아두디 아이움 짱하게거 짱어 asumna mati khare hek chatpada ngai ngai dana hanong ma thengna khiba nupa adu ngan bana amuk laptakna uraklami asibu thabalegena hamu yam kana wangang na khiba nupa du natran manida asibu ngasi so amuk thengnari sibu thabale sia mu phabi khidoi jala ai marum amada changaga amtalona yenge asumna ngan bana marum amada changlaga yenglami ngan bana na son pikna wahai khara sutarami nupa aduna ngasidi nangi asengmo masak adu uhan bataredan kayam koina nangna lotpa yadoiba khangidana nang nganba murum solle kain thabalaina lodisina kari nupa sina ngang sibu kaigin ngayake matungda thabalai du swai launa mangkhre manakta lebliba nupa aduna yamna usitana nokdaga kamdawi nangumba kaishu leitaba lairembi oirisu magunna mata yaudaba tilai khumbi onba khaktani nangna ngamiba kaino haisibu thabalai sibu tilai khumbi onba ngamba lairembi aina na hangai maga chapminabada mi onbagi ra karino tilai khumbi amta chudena asomda nupa aduna sauna ngangbudo amuk tarai aigi nupi taret lairasu nangsu aigi nupi oigani hera yam thuna nang aiga luhonggadabani nganbadi khara lapna leibana lairembi tilai khumbi du tilai khumbi onbadudi udre मियोबगी सक्तमदा अमुक फट हंजिलकलगा खुमलाई लाइरेंबी तिलाई खुंबीना नंगलु होंगदी ऐसे नंगी ओइरनी सिनिने मदुमदी खलुरनु आई इसा इथंता थवाई थागन नंगोंदा लेदोइ सरो ए कइनोने असिगी नुपासिबु लाइरेंबो सोइर माले अदुगु माना असुकमना मबु फटसिना करिगी मसाना सु यादब मागी नुपिसु तरेत लेबा अदुगु माना असुकमना अनम कलिसिना कइगिन लाइरेंबी तिलाई खुंबीदो यामना साउना ब्रब चटख्रे nganबसु वाखल हाइफे खलगा हलई मयुमदा लाइरेंबी तिलाई खुंबीसु मई हौवा मखै साउरगा लाकपनि लंबीदा लाइरेंबी लेसनाना यामना उसितना नुंगाई बिदेदा हयिंगदगिदी नोइता nganबदो आइगी ओइरनी माना नंबु मिराइ बिरनी दो अखोइदमना खरा मथिक मयाइ चाउबी लाइरेंबी ओइरदि फै अदुसु नते नंगदी तिलाई खुंबीनी दो नोइता nganबना चुगलिबा तिलाई खुंबीदुगा नुंगबु नुंगाई बिदे लाइरेंबी तिलाई खुंबीदु साउनिंगबगा नुंगाइतबगा पुलप पुल्ली अदुबु करिमतदि खुमलुद्रे अदुम मागी मफम यौननबा प्रप्रप लाक्लम्मी अदुगा पुकनिंग नुंसिना हिगी कपलक्लम्मी ngaगी लाइरेंबी अदुना तपना इता कपकनो से कई कपिनो उमाई बिना साउना मोइना अदुमाइना हाइरागा हेक्ता कप्पा याब्रो मोइ हेनमनबनी आई साउरक्तनाने ngasiने लाइरेंबी इमादा पाउतम थोअदि मोय अफबम तो ओइरो हाबसे खंग्रा माले उमंगी लाइरेंबीनसु अदुने मोइना तब थबक्तना चुमबनी काइना खलिबदो सक्ता सिंसिगा लाइरेंबी तिलाई खुंबीना कपना अइबु हयिंग चख्रिसिरा चलोइसिरो कइगी चलोइदोइबा लाइरेंबी तिलाई खुंबीना इबुंगान बना ख्वाइदगी हैनदबा तिलाई खुंबी ओले हाबदो मासु ngасai खंख्रे उख्रबनिना हयिंग अमुक अइबु थिना ngangla'adi अमुक चुपा इकाइबा नंगदि अइदी इरालना इपोट फाबा हाइबदो ओइरनी अदुना अइ चलरोइदा इस हयिंग थोरकदबबु नंगना हेक्ता खंगबिरिबा चलगा यिंगथौजो नंगना करिगुंबा हयिंग से चट्रबदि ngasi moina ngangkhiba mayam aduda nangna sagi naral yamna leiba tarani chalujo hiying so hanagumna nugi tangan bado
ꯑꯗꯨꯒ ꯍꯛꯅ ꯃꯤꯕꯨ ꯊꯤꯅ ꯆꯩꯒꯗꯕ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯗ ꯇꯤꯂꯥꯏꯈꯨꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯕꯨꯛꯅꯤꯡꯗꯤ ꯈꯤꯇꯪ ꯆꯥꯎꯊꯣꯛꯆꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯍꯤꯡ ꯆꯨꯞꯄꯗꯨ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯩꯕꯨ ꯆꯠꯁꯤꯔ ꯆꯠꯂꯣꯏꯁꯤꯔ? ꯑꯩꯅ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯏꯕꯨꯡ ꯉꯥꯟꯕꯗ ꯊꯧꯅꯥ ꯐꯅ ꯐꯣꯡꯗꯣꯛꯄꯁꯨ ꯌꯥꯔꯝꯕꯅꯤ꯫ ꯍꯣꯏꯗ, ꯆꯩꯒꯦꯁꯨ ꯆꯩꯔꯁꯅꯨ꯫ ꯉꯁꯤ ꯈꯛꯇꯗꯤ ꯆꯠꯂꯒꯦ, ꯑꯗꯨꯒ ꯌꯦꯡꯉꯒꯦ꯫ ꯆꯩꯔꯛꯑꯁꯨ ꯑꯗꯨꯛ ꯅꯨꯡꯁꯤꯖꯕ, ꯑꯗꯨꯛ ꯉꯥꯎꯖꯕ ꯃꯥꯅ ꯆꯩꯕꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯑꯗꯨꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯤꯂꯥꯏꯈꯨꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨ, ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯟꯕ ꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯉꯥꯟꯕ ꯃꯄꯥꯒ ꯃꯃꯥꯒ ꯂꯣꯏꯅꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯜ ꯌꯧꯔꯛꯄ ꯑꯗꯨꯗ ꯉꯥꯟꯕꯒꯤ ꯃꯃꯥꯅ, ꯍꯩꯃꯥ, ꯕꯦꯝꯃ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ ꯂꯥꯛꯄ, ꯂꯥꯛꯑꯔꯣꯏꯗ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯂꯤꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯤꯗ ꯐꯝꯃꯣ ꯂꯥꯛꯑꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯄꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯦ, ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ, ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣꯗꯅ, ꯆꯪꯉꯛꯑꯣ꯫ ꯅꯍꯥꯟ ꯃꯈꯩ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯕ ꯈꯪꯅꯗꯕ ꯃꯐꯝꯗꯧꯅ ꯆꯞ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯁꯨꯝꯅ ꯉꯥꯟꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯄꯗꯨꯗ ꯇꯤꯂꯥꯏꯈꯨꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯒꯤ ꯄꯥꯈꯠꯂꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯈꯠꯄꯗꯤ ꯐꯔꯝꯗꯦ꯫ ꯃꯥꯡꯒꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯈꯔ ꯂꯥꯞꯇꯛꯅ ꯐꯝꯂꯦ꯫ ꯉꯥꯟꯕꯒꯤ ꯃꯃꯥꯅ, ꯕꯦꯝꯃ, ꯊꯥꯕꯂꯩ, ꯌꯦꯡꯉꯣꯏ, ꯅꯕꯨꯡꯒꯤ ꯀꯥꯗꯨꯗꯤꯅꯦ ꯏꯃꯥꯅ ꯋꯥꯏ ꯇꯩꯔꯝꯃꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ꯫ ꯅꯄꯥꯕꯨꯅꯦ ꯉꯥ ꯂꯩꯍꯜꯂꯨꯒꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥ ꯏꯆꯥ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯨꯁꯤ꯫ ꯃꯆꯥꯅꯨꯄꯥꯗ ꯃꯣꯟ ꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯇꯣꯝꯕ, ꯅꯄꯥ ꯍꯦꯛ ꯍꯜꯂꯛꯄꯒꯅꯦ ꯉꯥꯗꯨꯅ ꯅꯪ ꯁꯦꯝꯃꯣ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪꯁꯨ ꯅꯄꯥ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯌꯥꯎꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯉꯥꯟꯕꯒꯤ ꯑꯄꯣꯛꯄꯗꯨ ꯉꯥ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕ ꯍꯧꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯅ ꯇꯞꯅ, ꯏꯃꯥ, ꯉꯁꯤꯕꯨ ꯀꯩ ꯂꯩꯒꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯅꯤ ꯍꯥꯏꯁꯦ? ꯍꯣ ꯅꯕꯨꯡꯁꯦ ꯉꯁꯤꯗꯤꯅꯦ ꯂꯧ ꯈꯨꯂꯪ ꯂꯩꯇꯤꯌꯦ, ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯉꯥ ꯊꯣꯡꯉꯒ ꯆꯥꯁꯤ ꯍꯥꯏꯅ ꯇꯧꯕꯅꯤꯗ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯃꯤꯠꯆꯦꯟꯅ ꯌꯦꯡꯂꯒ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯖꯩ꯫ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯀꯞꯈꯤꯕ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤ ꯏꯕꯨꯡ ꯉꯥꯟꯕꯒꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯎꯕꯗꯒꯤ ꯉꯔꯥꯡ ꯀꯞꯈꯤꯕ, ꯉꯔꯥꯡ ꯋꯥꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯋꯥꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯕꯥꯕꯨꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯃꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯣꯟꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯪꯂꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯇꯨꯀꯠꯆꯒꯅꯤꯀꯣ꯫ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯂꯛꯅꯕ ꯇꯥꯏ, ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯨꯕꯅ꯫ ꯈꯪꯍꯧꯗꯦ ꯃꯤꯠꯇꯒꯤ ꯄꯤꯔꯥ ꯆꯦꯟꯈꯤꯕ꯫ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯉꯥꯟꯕꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯆꯜꯕꯣ? ꯉꯁꯥꯏ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯤ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯎꯔꯤꯁꯤꯕꯣ ꯅꯠꯇꯦ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯅ ꯇꯞꯅ, ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦꯗ꯫ ꯏꯁ, ꯑꯗꯨꯒ ꯀꯔꯤꯒꯤ? ꯍꯣꯏꯅꯦ, ꯏꯆꯥ ꯊꯥꯕꯂꯩꯁꯦ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ? ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯄꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ, ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ ꯉꯥꯟꯕꯒꯤ ꯃꯃꯥꯅ, ꯍꯩꯃꯥ, ꯕꯦꯝꯃ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯅꯆꯥꯗꯤ ꯌꯥꯝꯅ ꯑꯇꯣꯟꯕ ꯃꯄꯣꯛꯅꯤ, ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯇꯣꯟꯅ ꯍꯤꯡꯖꯕꯅꯤ꯫ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯉꯥꯟꯕ ꯇꯟꯖꯥꯗꯨꯗ ꯐꯔꯛ ꯇꯥꯁꯤꯜꯂꯛꯏ, ꯍꯥꯏꯐꯦꯠ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯣ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯃꯤꯅꯨꯡꯁꯤꯒ ꯑꯝꯇ ꯎꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯃꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯆꯠꯂꯣꯍꯦ, ꯇꯟꯖꯥ ꯑꯁꯤꯗ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯀꯣꯟ ꯐꯦꯡꯅ ꯐꯦꯡꯅ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯅ ꯈꯟꯖꯩ, ꯉꯁꯤꯗꯤ ꯏꯕꯨꯡꯁꯦ ꯂꯧꯕꯨꯛ ꯆꯠꯇ꯭ꯔꯕꯅꯤꯅ ꯑꯩꯕꯨ ꯊꯤꯟꯕꯤꯔꯔꯣꯏꯅꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯃꯥꯅ ꯂꯧꯕꯨꯛ ꯍꯜꯂꯛꯄꯗ ꯍꯦꯛ ꯍꯦꯛ ꯃꯄꯥ ꯆꯥꯅꯕꯅꯤ, ꯉꯁꯤꯗꯤ ꯊꯤꯟꯕꯤꯔꯔꯣꯏ꯫ ꯍꯣꯏꯗ, ꯀꯩꯗꯧꯋꯦꯒꯦ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯉꯥꯟꯕꯒꯤ ꯑꯄꯣꯛꯄꯤꯅ, ꯕꯦꯝꯃ, ꯊꯥꯕꯂꯩ, ꯁꯦꯁꯦ, ꯍꯣꯔꯦꯟ ꯌꯨꯝꯗꯅꯦ ꯅꯧꯄꯥ ꯅꯨꯄꯥꯒ ꯆꯥꯃꯤꯟꯅꯧ꯫ ꯁꯦꯁꯦ, ꯉꯁꯥꯏꯒꯤ ꯏꯟꯁꯥꯡꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯅ꯫ ꯏꯃꯥ, ꯌꯥꯔꯅꯤꯌꯦ꯫ ꯅꯠꯇꯦ, ꯌꯥꯔꯅꯤꯕ, ꯑꯩ ꯄꯨꯔꯔꯣꯏꯒꯦ꯫ ꯄꯨꯈꯣ ꯀꯩꯅꯣ ꯏꯆꯥ꯫ ꯏꯆꯜ ꯏꯕꯦꯝꯃꯗꯤ ꯉꯁꯥꯏ ꯆꯥꯊꯣꯛꯑꯦ, ꯅꯧꯄꯥ ꯅꯨꯄꯥꯗꯨꯁꯨ ꯍꯣꯔꯦꯟ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯖꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯅ ꯇꯞꯅ ꯂꯧꯁꯤꯜꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ,
ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯦ ꯍꯟꯅꯗꯤ ꯌꯦꯡꯉꯝꯗ꯭ꯔꯦ ꯑꯁꯨꯝ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯦ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯋꯥꯈꯜꯁꯨ ꯈꯔ ꯈꯟꯖꯩ ꯉꯁꯤꯗꯤ ꯏꯊꯟꯇ ꯆꯠꯇꯣꯔꯦꯀꯣ ꯏꯍꯥꯡ ꯍꯥꯡꯉꯤ ꯅꯍꯥꯟꯈꯩ ꯆꯠꯃꯤꯟꯅꯔꯁꯨ ꯅꯣꯡꯃꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯅꯤ ꯇꯨꯡꯂꯣꯝꯗꯒꯤ ꯉꯥꯟꯕꯅ ꯍꯩ ꯀꯩꯅꯣ ꯃꯁꯤꯕꯣ ꯃꯤꯅ ꯀꯧꯕꯒ ꯑꯝꯇ ꯇꯥꯗ꯭ꯔꯤꯁꯤꯕꯣ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯣꯟꯊꯣꯔꯛꯂꯒ ꯍꯩꯃꯥ ꯏꯕꯨꯡ ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦ ꯉꯥꯏꯈꯣ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯒ ꯁꯨꯛꯇꯥ ꯇꯥꯗꯦꯃꯤ ꯌꯥꯔꯅꯤꯗ ꯏꯕꯨꯡ ꯌꯥꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯕ ꯍꯧꯔꯦ ꯉꯥꯟꯕꯅ ꯍꯌꯦꯡꯈꯩꯗꯤꯅꯦ ꯀꯞꯀꯅꯨ ꯃꯔꯝ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯍꯦꯛ ꯀꯞꯅꯤꯡꯉꯛꯄꯒꯅꯦ ꯁꯦ ꯑꯩꯅ ꯄꯤꯔꯤꯕ ꯅꯥꯆꯣꯝꯁꯦ ꯁꯤ ꯍꯦꯛꯇ ꯄꯨꯊꯣꯛꯑꯒ ꯌꯦꯡꯉꯨ ꯂꯣꯏ ꯐꯔꯗꯝꯅꯤ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯉꯥꯟꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯅꯥꯆꯣꯝꯁꯤꯗꯤ ꯏꯅꯝꯃꯗ ꯄꯤꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯄꯤꯔꯤꯁꯤꯕꯨ ꯅꯠꯇ꯭ꯔꯒ ꯏꯕꯨꯡꯒꯤ ꯃꯤꯠꯇ ꯏꯅꯝꯃ ꯑꯣꯏꯅ ꯎꯔꯨꯔꯖꯥꯠꯂꯣ ꯈꯪꯗꯦ ꯅꯁꯥꯅ ꯈꯪꯖꯔꯣ ꯑꯗꯨꯃ ꯑꯗꯣ ꯅꯥꯆꯣꯝꯁꯦ ꯂꯧꯔꯔꯣꯏ ꯍꯥꯏꯔꯣ ꯄꯥꯝꯗ꯭ꯔꯕꯣ ꯐꯖꯗ꯭ꯔꯕꯣ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯅ ꯅꯥꯆꯣꯝ ꯑꯗꯨ ꯍꯔꯥꯎꯅ ꯂꯧꯔꯒ ꯅꯥꯆꯣꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯌꯥꯝ ꯄꯥꯝꯃꯤ ꯐꯖꯩ ꯉꯥꯟꯕꯗ ꯑꯃꯨꯛ ꯄꯨꯡꯉꯥꯎ ꯉꯥꯎꯅ ꯌꯦꯡꯖꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯥꯆꯣꯝ ꯄꯤꯅꯔꯕ ꯃꯇꯨꯡꯗꯗꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯅꯗꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯈ꯭ꯔꯦ ꯍꯔꯥꯎꯕꯅ ꯄꯨꯡꯊꯨꯝ ꯊꯨꯝꯍꯠꯂꯦ ꯎꯃꯥꯏꯕꯤ ꯉꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯋꯥꯠꯇ ꯄꯥꯗꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯃꯆꯜ ꯅꯨꯄꯤ ꯂꯩꯁꯅꯥ ꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯋꯥ ꯈꯟꯅꯔꯤ ꯋꯥꯠꯇ ꯄꯥꯗꯕ ꯂꯥꯏꯔꯦꯝꯕ ꯁꯥꯎꯅ ꯃꯁꯤꯒꯤ ꯉꯥꯟꯕ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯍꯥꯠꯄ ꯇꯥꯔꯦ ꯃꯆꯟꯅꯨꯄꯤ ꯂꯩꯁꯅꯥꯅ ꯁꯠ ꯂꯥꯎꯅ ꯀꯩꯅꯣ ꯗꯥꯗꯥ ꯑꯗꯨ ꯌꯥꯔꯣꯏꯗ ꯍꯥꯠꯀꯦ ꯍꯥꯏꯔꯒꯅꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ ꯑꯣꯏꯅ ꯍꯥꯠꯂꯣ ꯉꯥꯟꯕꯗꯤ ꯍꯥꯠꯄ ꯌꯥꯔꯣꯏ ꯋꯥꯠꯇ ꯄꯥꯗꯕ ꯂꯥꯏꯔꯦꯝꯕꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯐꯧ ꯆꯦꯡꯁꯤꯡꯁꯦ ꯈꯨꯗꯛ ꯑꯁꯤꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯂꯣꯏꯅ ꯂꯧꯕ ꯇꯥꯔꯦ ꯍꯦꯔꯥ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯂꯥꯏꯔꯦꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯅꯤꯗꯅ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯒꯅꯦꯕ ꯗꯥꯗꯥ ꯃꯗꯨ ꯌꯥꯔꯣꯏ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯃꯤꯒꯤ ꯐꯧ ꯆꯦꯡ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯑꯗꯣ ꯃꯥꯡꯉꯕꯗꯤ ꯃꯤꯅ ꯇꯤꯡꯈꯣꯡ ꯂꯩꯈꯣꯡ ꯊꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯌꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯎꯆꯤ ꯌꯣꯜꯂꯒ ꯃꯣꯏꯒꯤ ꯐꯧꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯎꯁꯤꯔ ꯈꯪꯗꯦ ꯗꯥꯗꯥ ꯑꯩ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯖꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯃꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯗ ꯆꯪꯉꯒꯦ ꯇꯥꯗꯅ ꯅꯤꯡꯊꯧꯗ ꯆꯪꯉꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯗꯨꯅ ꯑꯣꯠꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯠꯂꯁꯤ ꯉꯥꯟꯕꯒꯤ ꯏꯃꯨꯡꯁꯦ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯁꯦ ꯅꯨꯃꯤꯠ 8-9 ꯂꯩꯔꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯅꯤ ꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯔꯁꯤ ꯋꯥꯠꯇ ꯄꯥꯗꯕ ꯂꯥꯏꯔꯦꯝꯕꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯌꯥꯏꯅꯦ ꯏꯆꯜꯒꯤ ꯋꯥꯐꯝꯁꯦ ꯌꯥꯏꯅꯦ ꯃꯗꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ ꯈꯪꯒꯅꯤꯗꯅ ꯉꯥꯟꯕꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯆꯜ ꯃꯕꯨꯡ ꯀꯨꯞꯅ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯤꯛ ꯍꯨꯜꯂꯕ ꯑꯍꯤꯡꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯜ ꯇꯥꯜꯂꯤꯉꯩ ꯋꯥꯠꯇ ꯄꯥꯗꯕ ꯂꯥꯏꯔꯦꯝꯕꯅ ꯃꯆꯟꯅꯨꯄꯤ ꯂꯩꯁꯅꯥꯒ ꯉꯥꯟꯕ ꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤ ꯍꯥꯟꯅꯒꯨꯝꯅ ꯉꯥꯟꯕ ꯈꯣꯏꯒꯤ ꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯝꯃꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤꯅ ꯂꯥꯎꯗꯨꯅ ꯂꯥꯛꯄꯗꯨ ꯇꯥꯔꯝꯃꯤ ꯇꯥꯎ ꯇꯥꯗꯕ ꯇꯥꯍꯧꯔꯣ ꯈꯪꯗꯕ ꯈꯪꯍꯧꯔꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯁꯤꯂꯥꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯇꯧꯍꯜꯂꯝꯂꯕꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯉꯥꯟꯕꯅ ꯃꯄꯥꯗ ꯕꯥꯕꯥ ꯀꯩꯅꯣ ꯁꯒꯣꯜ ꯂꯥꯟꯃꯤꯒꯤ ꯄꯥꯎꯁꯤꯕꯣ ꯊꯥꯕꯜꯂꯩꯁꯦ ꯏꯃꯨꯡꯗ ꯂꯣꯜꯍꯟꯁꯤꯔꯣ ꯂꯥꯟꯃꯤꯁꯤꯡꯅ ꯆꯪꯉꯛꯑꯒ ꯑꯃꯨꯛ ꯉꯥꯏꯈꯣ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯑꯌꯨꯛꯅꯁꯨ ꯈꯪꯗꯦ ꯐꯔꯦ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯉꯟꯇꯥꯅ ꯍꯜꯍꯟꯈ꯭ꯔꯁꯤ ꯉꯥꯟꯕꯒꯤ ꯃꯃꯥꯅꯁꯨ ꯀꯔꯤꯅꯣꯅꯦ ꯈꯨꯗꯛꯁꯤꯗ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯁꯨꯝꯅ ꯋꯥꯔꯤꯗꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯆꯪꯂꯛꯇꯨꯅ ꯉꯥꯟꯕ ꯑꯃꯗꯤ ꯃꯄꯥ ꯃꯃꯥꯕꯨ ꯐꯥꯔꯝꯃꯤ ꯃꯥꯗ ꯅꯠꯇꯅ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯨꯝꯕꯤꯕꯨꯁꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗꯨ ꯀꯤꯕꯒ ꯉꯛꯄꯒ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅ ꯍꯧꯔꯦ ꯀꯔꯤꯅꯣꯅꯦꯍꯦ ꯉꯥꯟꯕ ꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝ ꯐꯕꯅꯤꯗ
ꯁꯤꯜꯂꯥꯡꯕꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯏꯃꯨꯡ ꯈꯛꯇ ꯐꯥꯗꯨꯅ ꯄꯨꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ. ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯜꯂꯥꯡꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯅꯤ. ꯍꯦ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨ, ꯉꯥꯟꯕ ꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤ. ꯑꯣꯟꯊꯣꯛꯄꯅꯤꯗ. ꯃꯕꯨꯛ ꯃꯄꯥꯎ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯅꯤꯗ. ꯏꯆꯝ ꯆꯝꯅ ꯂꯩꯖꯕꯅꯤ. ꯅꯣꯡꯃꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯖꯈꯤꯗ꯭ꯔꯕꯅꯤ. ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯍꯩ, ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯂꯂꯣꯟꯕ ꯆꯠꯈꯤꯕ ꯉꯥꯟꯕꯒꯤ ꯃꯌꯥꯝꯕꯗꯣ ꯄꯥꯎ ꯑꯝꯇ ꯄꯤꯔꯨꯆꯣ ꯆꯠꯂꯣ. ꯈꯔ ꯊꯨꯅ ꯑꯝꯇ ꯄꯤꯔꯨꯆꯣ. ꯃꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨꯕꯨ ꯊꯧꯅꯤꯖꯔꯛꯄ ꯑꯗꯨꯗꯗꯤ ꯁꯣꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯝꯃꯤ. ꯁꯣꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛꯁꯨ ꯏꯉꯛ ꯉꯛꯅ ꯂꯩꯅꯔꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨꯅ ꯉꯥꯟꯕꯒꯤ ꯏꯃꯨꯡ ꯄꯨꯝꯅꯃꯛ ꯐꯥꯗꯨꯅ ꯄꯨꯔꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯉꯝ ꯑꯊꯧꯁꯤꯡꯅꯁꯨ ꯈꯥꯝꯖꯤꯜꯂꯝꯃꯤ. ꯏꯅꯤꯡꯊꯧ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯅ ꯃꯤꯕꯨ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯍꯧꯅꯗꯦ. ꯅꯤꯡꯊꯧꯗꯨ ꯅꯍꯥꯟꯈꯩꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯅꯤ, ꯑꯗꯨꯕꯨ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ. ꯐꯝꯅꯥꯏꯕꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯛꯏ. ꯍꯩ, ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯑꯩꯅ ꯅꯤꯡꯊꯧꯅꯤ, ꯑꯩꯅ ꯀꯨꯁꯤ ꯇꯧꯒꯅꯤ. ꯅꯣꯏꯅ ꯋꯥ ꯉꯥꯡꯕꯒꯤ ꯀꯩꯁꯨ ꯍꯛ ꯂꯩꯇꯦ. ꯑꯩꯁꯦ ꯅꯣꯏꯒꯤ ꯅꯈꯥꯗ ꯂꯩꯇꯦ, ꯈꯪꯉꯕ꯭ꯔꯥ? ꯍꯦꯔꯥ, ꯀꯅꯥ ꯀꯅꯥ ꯂꯩ? ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯨ. ꯑꯗꯨꯒ ꯄꯥꯈꯪ ꯑꯁꯤꯕꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯨ. ꯑꯗꯨꯒ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯦ ꯍꯧꯖꯤꯛꯃꯛ ꯍꯥꯠꯀꯗꯕꯅꯤ. ꯃꯌꯥꯝꯗꯣ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯅ ꯂꯩꯅꯔꯤꯉꯩ ꯉꯥꯟꯕ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯀꯩꯁꯨꯝꯁꯪꯗ ꯄꯨꯈꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯪꯂ ꯇꯥꯏꯕꯪꯂ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯋꯥꯈꯜ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ. ꯁꯣꯝꯗꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯉꯥꯟꯕꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯍꯥꯠꯅꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯦ. ꯉꯥꯟꯕꯅ ꯀꯩꯁꯨꯝꯁꯪꯂꯣꯝꯗ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯁꯜꯂꯨꯕꯒꯤꯔ ꯈꯪꯗꯦ, ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯑꯆꯧꯕ ꯑꯃ ꯌꯥꯝꯅ ꯐꯤꯡꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯉꯥꯟꯕ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯑꯗꯨꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯂꯝꯗꯦ. ꯃꯥꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯒꯗꯤ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯑꯗꯨꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯝꯃꯤ. ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯄꯨꯝꯕꯒꯤ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯄ ꯂꯣꯏꯔꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯁꯨ ꯆꯠꯂꯝꯃꯤ. ꯀꯨꯏꯗꯦ ꯃꯌꯥꯝ ꯑꯗꯨ ꯀꯟꯅ ꯍꯥꯀꯠꯆꯕ ꯐꯥꯎꯔꯛꯏ. ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯏꯪꯊꯝ ꯆꯟꯕ ꯃꯈꯩ ꯍꯥꯀꯠꯆꯕ ꯍꯣꯠꯂꯤ. ꯃꯤ ꯍꯥꯠꯄꯒ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ. ꯂꯥꯏꯔꯦꯝꯕꯤ ꯂꯩꯁꯅꯥꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯑꯗꯨꯗ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯗꯨꯅ ꯍꯥꯀꯠꯆꯕ ꯑꯗꯨ ꯍꯣꯠꯅ ꯍꯣꯠꯅ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ. ꯉꯥꯟꯕ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯃꯗ ꯇꯞꯅ, ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛ. ꯂꯥꯟꯃꯤꯗꯨꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯏꯔꯥꯡ ꯂꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯉꯥꯟꯕꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯏ. ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯑꯗꯨꯕꯨ ꯈꯣꯡꯄꯥꯛꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯝꯃꯤ. ꯈꯪꯕ꯭ꯔꯥ, ꯅꯪꯒꯨꯝꯕꯅꯁꯨ. ꯍꯦꯔꯥ, ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ. ꯉꯥꯟꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥ ꯃꯃꯥꯕꯨꯁꯨ ꯊꯥꯗꯣꯛꯂꯦ, ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯏꯟꯊꯣꯛꯂꯝꯃꯤ. ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯕꯅ ꯍꯦꯟꯃꯟꯕꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ. ꯑꯗꯨꯝ ꯑꯃꯨꯛ ꯍꯣꯠꯂꯒ ꯂꯩꯈ꯭ꯔꯦ. ꯃꯇꯨ ꯃꯃꯥꯟ ꯏꯇꯦꯛ ꯇꯦꯛꯄ ꯃꯈꯩ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯑꯗꯨꯕꯨ ꯇꯞꯅ ꯉꯥꯟꯕꯅ ꯀꯧꯔꯛꯏ. ꯊꯥꯕꯜꯂꯩ, ꯊꯥꯕꯜꯂꯩ. ꯇꯥꯟꯖꯥꯗꯨꯗ ꯎꯃꯥꯏꯕꯤ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯛꯂꯒ, ꯉꯥꯟꯕ, ꯏꯃꯥ ꯕꯕꯥꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯊꯛꯇ ꯇꯣꯡꯉꯛꯑꯣ. ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯄꯨꯂꯞ ꯇꯣꯡꯈꯠꯂꯛꯂꯦ. ꯎꯆꯦꯛ ꯑꯗꯨꯁꯨ ꯄꯥꯏꯈꯠꯂꯛꯂꯦ. ꯉꯥꯟꯕ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯃꯇꯨ ꯃꯃꯥꯟ ꯄꯨꯡꯇꯦꯛ ꯇꯦꯛꯄ ꯃꯈꯩ ꯌꯥꯎꯔꯤꯕ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯑꯗꯨꯗ ꯃꯤꯠꯇꯒꯤ ꯄꯤ ꯏꯔꯥ ꯆꯦꯜꯂꯒ, ꯊꯥꯕꯜꯂꯩ, ꯊꯥꯕꯜꯂꯩ. ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯨꯡꯉꯛ ꯉꯛꯂꯕ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ. ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯅꯠꯇꯅ. ꯎꯃꯥꯏꯕꯤꯗꯨꯅ ꯁꯨꯝ ꯄꯥꯏꯔꯛꯄꯗ ꯌꯥꯝꯅ ꯐꯖꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯃꯐꯝ ꯑꯃꯗ ꯄꯥꯏꯊꯔꯛꯂꯒ ꯍꯥꯏꯔꯛꯏ. ꯃꯌꯥꯝ ꯀꯨꯝꯕꯤꯔꯣ. ꯉꯥꯟꯕ, ꯏꯇꯥ ꯇꯤꯜꯂꯥꯏꯈꯨꯝꯕꯤꯗꯣ ꯁꯣꯝꯗ ꯈꯔ ꯊꯨꯅ. ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯇꯤꯜꯂꯥꯏꯈꯨꯝꯕꯤꯗꯨ ꯌꯥꯝꯅ ꯐꯖꯕ ꯂꯩ ꯑꯃꯒꯤ ꯃꯊꯛꯇ ꯍꯥꯞꯇꯨꯅ ꯊꯝꯕꯤꯔꯦ. ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯃꯍꯤ ꯈꯔ ꯍꯩꯔꯝꯃꯤ. ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯃꯥ ꯑꯗꯨ ꯁꯥꯎꯅ, ꯅꯈꯣꯏ ꯈꯔ ꯆꯠ. ꯋꯥꯠꯇ ꯄꯥꯗꯕ ꯂꯥꯏꯔꯦꯝꯕꯒ ꯃꯆꯟꯅꯨꯄꯤ ꯂꯩꯁꯅꯥꯒ ꯌꯥꯝꯅ ꯊꯨꯅ ꯄꯨꯔꯛꯑꯣ. ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯩꯔꯥꯛ ꯄꯤꯗꯕ ꯌꯥꯔꯔꯣꯏ. ꯁꯣꯝꯗ ꯉꯥꯟꯕꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯈꯣꯏꯒꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯉꯥꯟꯕꯒꯤ ꯃꯃꯥꯅ ꯇꯞꯅ, ꯏꯍꯦ, ꯑꯣꯟꯊꯣꯛꯄꯅꯤꯗ. ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃ, ꯏꯕꯦꯝꯃ ꯊꯥꯕꯜꯂꯩꯁꯤꯕꯨ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯐꯔꯛꯀꯗꯕ ꯅꯠꯇ꯭ꯔꯥ? ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯏꯆꯥ ꯊꯥꯕꯜꯂꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ. ꯃꯥꯕꯨ ꯁꯣꯏꯗꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯖꯒꯅꯤ. ꯏꯃꯧꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ. ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ, ꯏꯆꯦ, ꯇꯤꯜꯂꯥꯏꯈꯨꯝꯕꯤꯁꯦ ꯂꯥꯏꯔꯦꯝꯕꯤ ꯃꯔꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ. ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯈꯣꯏꯕꯨ ꯊꯦꯡꯅꯕꯁꯦ ꯃꯃꯥ ꯑꯩꯅ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕ. ꯏꯆꯥꯕꯨ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯪꯗ꯭ꯔꯤꯉꯩꯗꯒꯤ ꯅꯈꯣꯏꯅ
ꯎꯠꯄꯤꯈꯤꯕ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯈꯣꯏꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯊꯧꯒꯨꯝꯅ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯣꯀꯣ꯫ ꯉꯥꯟꯕꯒꯤ ꯃꯄꯥꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ, ꯅꯨꯡꯁꯤꯕꯒꯤ ꯃꯃꯜꯗꯤ ꯄꯥꯝꯖꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯏꯆꯥ ꯊꯥꯕ ꯂꯩꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯍꯟꯕꯤꯕ꯫ ꯁꯣꯝꯗ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯣꯝꯕꯤꯁꯨ ꯃꯁꯥ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯤꯑꯣꯏꯕ ꯑꯣꯟꯊꯣꯔꯛꯂꯒ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕꯅ ꯇꯞꯅ, ꯊꯥꯕꯜꯂꯩ, ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯇꯤꯂꯥꯏꯈꯣꯝꯕꯤꯅ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ, ꯑꯩ ꯂꯩꯔꯣꯏꯗ, ꯂꯩꯅꯕꯒꯤ ꯃꯔꯝꯁꯨ ꯂꯩꯇ꯭ꯔꯤ꯫ ꯅꯪꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯒꯤ ꯃꯔꯣꯜ ꯑꯩ ꯂꯣꯏ ꯈꯪꯏ꯫ ꯇꯤꯂꯥꯏꯈꯣꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯅ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯇꯤꯂꯥꯏꯈꯣꯝꯕꯤꯅꯤ꯫ ꯏꯕꯨꯡꯗꯤ ꯇꯤꯂꯥꯏꯈꯣꯝꯕꯤ ꯑꯗꯨꯛ ꯌꯥꯝꯅ ꯆꯨꯒꯜꯂꯤꯗꯨꯗꯤ꯫ ꯑꯩꯅ ꯅꯅꯥꯛꯇ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯗ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯃꯥ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯉꯥꯎꯕꯤ, ꯏꯆꯥꯒꯤ ꯑꯋꯣꯡ ꯑꯋꯣꯜ ꯑꯣꯏꯅ ꯅꯪꯒꯤ ꯇꯥ ꯉꯥꯟꯕꯁꯦ ꯇꯤꯂꯥꯏꯈꯣꯝꯕꯤ ꯑꯃꯨꯛ ꯍꯟꯅ ꯆꯨꯔꯔꯣꯏ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯨꯔꯣꯀꯣ꯫ ꯑꯗꯨꯒ ꯋꯥꯠꯇ ꯄꯥꯗꯕ ꯂꯥꯏꯔꯦꯝꯕ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯂꯩꯁꯅꯥꯗꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯋꯥꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯟꯕꯒ ꯇꯤꯂꯥꯏꯈꯣꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫